Lakadori be trying to sub Manipur Legislative Assembly Mikalas the BJP Lengak Amuhana Halak Laroi Haina Manipur Pradesh Congress Committee President N. Loken Fongdokre. Wafama saying a seat Tobungkok Awang Laikai Lampak to Pangto Kiba Patsoi ACG MLA AK Mirabai gi Apokpa Akoijam Ibochagi Tarataruk Suba Lake Kidabagi Ningsing Tauranga Mari Lanana Wangang but the Fongdokibane. Thoramada N. Loken Makataraduna Manipur the BJP Gilengak Amuk Halakigani Hariba Asi BJP na Panghai Haibane. Thika Tauba, Senjao Paiba Singna, what Lepsilak Pakaya Asinak, politicians singi Pazakraba Masak Asi Tihale. Politicians singna Taugata Batabakta Thika Tauba Singna Yausen Bigano. Thika Tauba Singdi, Thika Adum Taubiu Haina Mahakna Fongdoki. Loina Parsoi AC the Mikal Tengnagani Haina Thorakliba candidate Singi Manungda, sitting MLA Oriba AK Mirabai na Lakadoriba Mikal Asida, Amuhana Mai Pakani Haibagi, Hazabasu Fongdoki. Manipur se inna chikar pan ba to Manipur lambda mamo oyam gada bana adu mama se ji karbar wala kayama thikadar kayama sitko masenjao kaya talaga inta ko por pa kayana praja jinda lupa kaya khongau bilakanda bhor le pane tholak ba sidadi ngasi dadi raj ki thak se adu timati kem thakre la kadori ba adu ko nama 2022 da congress ke adu lama sasol lama soidra maki la kani aduna aduguma sasol la dai khungi congress ke li adu lama rajim ji ki matam dagi ai ko ke local body ki da thak parcel ai bagi nupi la jam jalpi ba sikum se la banina aduguma council of minister da ai gi se soidra maki aduma yawrakani Indian National Congress amasung BJP ani asi party ge ideology amasung principle da khenaba yamna lei haina hanagi chief minister so ediba CLP gi luchingba okram ibobina fongdokre MLA AK Mirabai gi apokpa mapa lekhidabagi ningsing thoram aduda okram ibobina makhata araduna miyam gi yaifanaba scheme kaya paikhatlabasu scheme adugi kanaba miyam da fanghandrabadi scheme sembagi kanaba leite scheme sembadi Lai, Tabak Oino Onthoktuna Miam the Kanaba Fanghanbadi Lui. Center the Congress no Luchingba UPA government leading Matamda National Food Security Act Parliament the past Toduna. Lai Rabagi Pankai Makha the Labor Imung Singda Ahongba Mamal the Cheng Fanghalakibane. Loinana Mahatma Gandhi National Rural Employment Guarantee Act MGNREGA UPA Lengangna Kungangi Tabak Pangdraba Mioy Singh the Tabak Pina Balinkat Kibane Hariba X Singh Asana Miam the Pidi Bakana Singh Miam the Hena Kangnarabane Hariba X Singh Asadagi Hena Fabas Kim Amata BJP Lengang the same Kiba Lake Krabage Haina Mahakna Fondoki Maramasana Lakadoriba State Assembly Mikal Asada Miam na BJP da Para Amatambiga the Bakwidre Haina Fondoki Thoramadu da Saruk Yakiba Yamlaba Patsoi ACG Ahlaman Ima Ibel Singda MLA AK Mirabai na Blanket Singh Khudol Tamke Loinana Napsagi Kartsu Beneficiary Singh de Yentoki Aigi Kendra Sigi, Natraga Society Sigi, Natraga State Sigi, Natraga Country Sigi Davutada Katho Agi Haiba Commitment Aset Ba Period Amaga Loinana Kwai Maru anybody. I don't tell him about Prajam Yang in the Mutada. I see Hajuyare. I know Pami, the same as if Hungry. Haiba Adubumba, commitment, determination, and the Maringan Matona, like me, Ama, the car boy, Haimsi, I am Punamaki Mafanga, Tanzanian money.